IMPHAL East District ki Nongmaiching Ching Sanamahi Kiyong Chingkhong Da Leiba yum ama maina Tumna Chakhre mai chakpa du kannaba Manipur Fire Service amate arambai tengkol na akanba mawongda hotna khedumakpu kanbade ngamhodre hairi maina Tumna Chakhre yum adu Kurai Sajor Laikai Telem Bhogendra Kumar Chahi Nifuhumdoi Apokpa Telem Nabachandra Kauba miyoy amagini hairi Presna fangba pamagi matungina thaudoga se ngarang numit yungba matung pung taranithoi khara helakpa aduwaida thokhibani Nongmaiching Ching Sanamahi Kiyong Chingkhong Da Maikhu Karakpa Urukpadagi Miyam Changsinduna Yenglubada Telem Bhogendra ge Yumadu Mai Chaklaga Leramba Thengnarakibani Pawasi Hek Fangbaga Manipur Fire Service Amadi Arambai Tengol Unit 64 Nongpok Achiba Sanjen Bomge Tengoloi Singh Mafamaduda Changsinnaratuna Miyam Galoina Mai Adu Kannaba Hotnaki Adubu Mai Adu Matam Sangna Chaklamba Yum Amade Potchay Amata Kanbadi Ngamkide Hairi Mai asi matau karam na horakibano haiba chap chana khangba ngamdri mai chakpa aduda yum manungda leihaupa pot singde ayambana tangoi onkhre adumakpo thodog aduda asok apan misimina di yaukide haina paw asina makha tari